ꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯍꯤꯡ ꯇꯧꯈꯤꯕ ꯃꯣꯔꯣꯀꯣꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯒꯦꯝꯗꯨꯗꯤ ꯄꯨꯔꯥ ꯃꯨꯁꯂꯥ ꯇꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯋꯥꯔꯜ ꯀꯞꯇꯁꯨ ꯃꯣꯔꯣꯀꯣꯒ ꯐ꯭ꯔꯥꯟꯁꯀ ꯇꯥꯔꯀꯥꯟꯗ ꯐ꯭ꯔꯥꯟꯁꯅ ꯃꯣꯔꯣꯀꯣꯁꯦ ꯗꯤꯐꯤꯠ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯜꯂꯨꯔꯤꯁꯤना ꯃꯃꯥꯡꯗ ꯗꯤꯐꯤꯠ ꯇꯧꯔꯝꯕꯅꯤꯅ ꯍꯟꯗꯛꯇꯤ ꯃꯣꯔꯣꯀꯣꯅ ꯂꯃꯟ ꯁꯤꯡꯉꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯐ꯭ꯔꯥꯟꯁꯁꯤ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ ꯀꯩꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯈꯟꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯇꯥꯏꯌꯣꯟꯅꯕꯗꯣ ꯑꯣꯏꯈ꯭ꯔꯦꯀꯣ ꯉꯁꯤ ꯑꯍꯤꯡꯒꯤ ꯃꯦꯠꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯤ 90 ꯃꯤꯅꯠꯁ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯕꯗꯨꯗ ꯃꯤꯅꯠ 10 ꯐꯥꯅ ꯕꯣꯜ ꯄꯥꯏꯕ ꯐꯪꯉꯝꯗꯧ ꯃꯥꯟꯗꯦ ꯃꯣꯔꯣꯀꯣꯁꯦ ꯑꯉꯛꯄꯅꯤꯀꯣ ꯉꯔꯥꯡ ꯁꯥꯟꯅꯔꯤꯕ ꯕꯣꯜꯁꯤ ꯕꯣꯜ ꯆꯟꯕ ꯈꯣꯠꯄꯒꯤ ꯒꯣꯜ ꯆꯟꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯈ꯭ꯔꯣ ꯒꯣꯜꯁꯦ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯑꯁ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯅ ꯃꯣꯔꯣꯀꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯕꯅꯤ ꯈꯤꯇꯪ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯑꯅꯤꯗꯨ ꯂꯩꯔꯒꯗꯤ ꯚꯥꯕꯣꯛ ꯑꯩꯈꯣꯏꯗꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯃꯅ ꯈꯔ ꯍꯦꯟꯅ ꯍꯩꯔꯒꯁꯨ ꯈꯔ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯇꯧꯅꯗꯅ ꯑꯦꯇꯦꯛ ꯇꯧꯅꯗ ꯈꯣꯠꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯡꯑꯣꯏ ꯑꯣꯏꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯄꯤꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯑꯣꯏꯈ꯭ꯔꯦꯀꯣ ꯃꯣꯏꯒꯤ ꯃꯇꯝ ꯂꯦꯜꯂꯒ ꯍꯥꯏꯗꯤ ꯂꯣꯏꯈꯤꯅꯕ ꯑꯗꯨꯒ ꯒꯦꯝꯁꯤ ꯅꯣꯏꯅ ꯉꯝꯖꯔꯣꯏꯅ ꯑꯗꯨꯝ ꯃꯣꯔꯣꯀꯣꯅ ꯐ꯭ꯔꯥꯟꯁꯇ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯈ꯭ꯔꯦꯕ ꯍꯧꯈꯤꯕꯒꯤ ꯒꯦꯝꯁꯦ ꯑꯗꯨꯅ ꯃꯣꯔꯣꯀꯣꯁꯤ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯐ꯭ꯔꯥꯟꯁꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯒꯦꯝꯗꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯀꯗ꯭ꯔꯥ ꯑꯗꯨꯕꯨ प्रजासिंगी मोरोकोगी सपोर्टरसिंगददी थाजबसे खरा मांगमदौ माले ngara मोरोकोना सानाख्रिबा मौसे याम थिना सोनख्रेदा मोरोको याम थिना सोनख्रे सेमीफाइनल अदगी फाइनल के यौब ngambagi कैपेबिलिटी मोइद लैद्रे ngarangi सानरी मौंददि अदो फ्रांस अयामना सुदुम होगी सर्वे तौ कांदसु गेम दुगी ममांगदा पब्लिशिंग सर्वे तौदा अयामना दुम 60% हेन अदुम फ्रांस न ngambani na दुमाइना बुदि फंग्रबनेबा सर्वे तौ कांदबुदि अदो इतारसु खतन कंपटीशन अमा यावना तौरमगदि हेना नुवाइgi दौबा नहान एखोइना अर्जेंटीना की इजिप्ट को सानखिबदो अदुनि याम थिना फजैदना आइदि अर्जेंटीना ना अदुम खरबुदि लाक्सै को हाफ मतुंगदा अदु इतारसु हाफ ममांगदि दुम कैनोने इजिप्ट की साइड की फजन अटैक तौरगा गोल का अनि चल्लिदना को अदुमाइन तौदनि याम तखाइना चतपदुना एखोइदि येंगो नुवाइबा ngarang du pura flop chatleda yadreda ado sum phagi oire bu morocco na france noina ngamjaro kaina manungda ke yana khajarai ukalam khandore baidi noina ngamjaro duna koi kem tawraro ye noi thokko dum tawjakro aduna haraga moi masen yana bagi mong manjil laktro ngarang di game ga mande world cup mande ko jumna taseng nara kan yam tin soi kre ngarang ise next video da mo yapon mo thieng na rasi ko ngarang game du matang di kari hairo ni